ꯅꯣꯏꯒꯤ ꯁꯨꯒꯣꯅꯨꯒꯤ ꯑꯉꯥꯡ ꯃꯥꯜꯂꯦ ꯃꯉꯛ ꯀꯛꯑꯒ ꯇꯥꯔꯒ ꯂꯩꯔꯦ ꯁꯤꯗꯩꯗ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯄꯥꯏꯔꯤꯕ ꯑꯉꯥꯡꯈꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯗꯨꯛ ꯁꯤꯔꯦ ꯍꯥꯏꯔꯗꯤ ꯃꯣꯏꯅ ꯎꯁꯤꯠꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯑꯗꯨꯛ ꯁꯤꯗꯦ ꯑꯩꯈꯣꯏ ꯃꯤ ꯁꯤꯕ ꯂꯩꯇꯦ ꯀꯅꯥꯐꯥꯎ ꯁꯤꯗꯦ ꯍꯥꯏꯔꯒ ꯄꯥꯎꯈꯨꯝꯁꯤ ꯈꯨꯝꯈꯤꯕꯅꯦꯕ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯁꯦ ꯇꯞꯅ ꯇꯞꯅ ꯁꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯅꯣꯏꯒꯤꯁꯨ ꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕꯗꯤ ꯃꯥꯒꯤ ꯐꯤ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯁꯔꯨ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯪꯗ꯭ꯔꯒꯗꯤ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯤ ꯐꯨꯝꯐꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯦꯡꯕꯤꯔꯒ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯛꯎ ꯌꯥꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯆꯦꯁꯦ ꯉꯥꯎꯔꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯆꯠꯂꯣ ꯑꯃꯁꯨ ꯃꯊꯟꯇ ꯂꯩ ꯍꯥꯏ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕꯅꯦꯕ ꯃꯆꯦꯗꯨꯒ ꯑꯗꯨ ꯍꯧꯖꯤꯛ ꯃꯆꯦꯗꯨ ꯃꯊꯟꯇ ꯂꯩꯔꯕꯅꯦꯕ ꯑꯗꯨ ꯅꯣꯏ ꯁꯤꯗꯒꯤ ꯑꯃ ꯀꯥꯔꯣ ꯆꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯆꯠꯂꯩꯔꯣꯏ ꯏꯅꯥꯎꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯋꯥꯠꯂꯤ ꯑꯩ ꯀꯣꯝ ꯇꯧꯔꯒꯗ ꯑꯣꯏꯔꯁꯨ ꯑꯩ ꯖꯒꯥ ꯇꯧꯔꯒ ꯑꯩ ꯊꯤꯒꯅꯤ ꯃꯣꯏꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯣꯏꯗ ꯍꯪꯖꯔꯒ ꯃꯣꯏꯗ ꯍꯥꯏꯖꯔꯒ ꯐꯨꯝꯐꯝꯗꯨ ꯇꯥꯛꯍꯜꯂꯒ ꯑꯩ ꯊꯤꯒꯅꯤ ꯑꯩ ꯑꯥꯗ ꯆꯠꯂꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯒ ꯃꯆꯦꯗ ꯉꯁꯤꯐꯥꯎ ꯈꯨꯇꯨꯝ ꯂꯪꯒꯥꯏꯔꯒ ꯂꯩꯔꯤꯅꯦꯕ ꯃꯥꯏ ꯁꯔꯨ ꯃꯆꯦꯠ ꯑꯃꯗꯁꯨ ꯑꯩ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤꯅꯤ ꯏꯅꯥꯎꯒꯤꯗꯃꯛꯩꯗꯨꯅ ꯃꯆꯦꯁꯤꯡꯁꯤꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯇꯥꯛꯇꯕꯤꯗ ꯁꯤꯐꯥꯏ ꯊꯅꯥ ꯀꯤꯗꯕꯤꯗ ꯃꯥꯒꯤ ꯖꯒꯥꯁꯤꯗꯕꯨ ꯈꯪꯒꯅꯤ ꯃꯥꯒꯤ ꯇꯥꯐꯝꯁꯤꯗꯕꯨ ꯈꯪꯒꯅꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯊꯤꯕ ꯆꯠꯄꯗ ꯃꯗꯨ ꯃꯈꯣꯏꯗꯅ ꯀꯤ ꯂꯩꯔꯕꯅꯦꯕ ꯁꯨꯒꯅꯨ ꯑꯋꯥꯡ ꯃꯥꯟꯗꯣꯞ ꯂꯩꯀꯥꯏꯗ ꯂꯩꯔꯝꯕ ꯉꯥꯉꯣꯝ ꯅꯦꯕꯤ ꯑꯦꯂꯥꯏꯁ ꯌꯥꯏꯐꯕ ꯃꯩꯇꯩꯅ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯁꯨꯒꯅꯨꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝꯗ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ꯫ ꯑꯊꯧꯕ ꯑꯁꯤꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯄꯤ 4 ꯅꯨꯄꯥ 3ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯏꯔꯥꯡ ꯌꯥꯝ ꯀꯟꯕ ꯁꯨꯒꯅꯨ ꯑꯃꯗꯤ ꯁꯦꯔꯣꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯑꯊꯧꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯇꯝ ꯆꯥꯅ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯥꯜ ꯍꯧꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯛꯊꯣꯛꯇꯕ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯤꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 30 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯊꯧꯕ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯊꯧꯕꯅ ꯂꯩꯔꯝꯕ ꯁꯪꯒꯥꯏꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯣꯜ ꯆꯟꯈꯤ꯫ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯐꯪꯂꯗꯤꯀꯣ ꯍꯥꯏꯗꯨꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯍꯧꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯅꯦꯚꯤꯒꯤ ꯑꯄꯣꯛꯄꯤ ꯉꯥꯉꯣꯝ ꯑꯣꯡꯕꯤ ꯑꯍꯟꯕꯤ ꯂꯩꯃꯒ ꯁꯤꯡꯖꯃꯩ 360ꯒ ꯉꯥꯏꯍꯥꯛ ꯎꯅꯖꯔꯨꯕꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯏꯃꯥ ꯏꯆꯥꯅꯨꯄꯥ ꯉꯥꯉꯣꯝ ꯅꯦꯕꯤ ꯃꯩꯇꯩꯒꯤ ꯑꯄꯣꯛꯄꯤ ꯑꯣꯏꯒꯗꯣꯏꯅꯤ ꯃꯥꯁꯤ ꯏꯃꯥꯒꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ꯫ ꯉꯥꯉꯣꯝ ꯑꯣꯡꯕꯤ ꯑꯍꯟꯕꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯆꯍꯤ ꯀꯌꯥꯒꯗꯤ ꯁꯨꯕꯤꯔꯦ ꯏꯃꯥ? ꯆꯍꯤ 50 ꯆꯞ ꯆꯥꯔꯦ꯫ ꯑꯗꯣ ꯄꯥꯕꯨꯡ ꯂꯩꯕꯤꯔꯤꯕ? ꯅꯪ ꯄꯥꯕꯨꯡ ꯂꯩꯔꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯩꯀꯩ ꯊꯕꯛꯀꯗꯤ ꯁꯨꯔꯒ ꯌꯨꯝ ꯄꯨꯕꯤꯔꯤ? ꯀꯔꯤꯃ ꯇꯧꯗꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯁꯤꯗ ꯁꯣꯔꯣꯛꯇ
ꯍꯣꯇꯦꯜ ꯈꯔ ꯐꯝꯕꯅꯦ ꯍꯤꯡ ꯉꯝꯅꯉꯥꯏ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯀꯔꯤꯝꯇꯁꯨ ꯇꯧꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯁꯨꯗꯕꯁꯨ ꯌꯥꯗꯦ ꯆꯥꯗꯕꯁꯨ ꯌꯥꯗꯦ ꯇꯧꯐꯝꯁꯨ ꯈꯪꯗꯦ ꯑꯗꯒꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯃꯍꯤꯡꯁꯦ ꯀꯔꯝꯃꯥꯏꯅ ꯍꯤꯡꯉꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯤꯡꯉꯤ ꯈꯨꯍꯤꯡꯁꯦ ꯀꯔꯤꯝ ꯇꯧꯗꯦ ꯅꯄꯥꯁꯨ ꯃꯈꯣꯡꯁꯨ ꯆꯤꯡꯉꯦ ꯀꯩꯅꯣ ꯍꯥꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯥꯛꯄ ꯉꯝꯅꯕ ꯌꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯆꯤꯡ ꯃꯥꯟ ꯆꯠꯄꯗ ꯁꯛꯇꯤꯃꯥꯟ ꯂꯣꯡꯕ ꯑꯅꯤꯃꯛ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯅ ꯃꯐꯩꯁꯤ ꯆꯤꯡꯉꯒ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯔꯨꯝꯕ ꯀꯔꯤꯝꯇ ꯁꯨꯅꯉꯥꯏꯒꯤ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯦ ꯌꯨꯝꯗ ꯑꯌꯥꯝꯕꯅ ꯄꯣꯊꯥ ꯂꯩꯔꯦ ꯌꯨꯝꯗ ꯑꯌꯥꯝꯕꯅ ꯄꯣꯊꯥ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥ ꯅꯥꯉꯣꯝ ꯅꯦꯕꯤ ꯃꯩꯇꯩꯁꯤꯅ ꯏꯆꯥꯅꯨꯄꯥ ꯀꯌꯥ ꯁꯨꯕꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯒꯗꯤ ꯄꯣꯛꯏ ꯃꯣꯏ ꯑꯍꯨꯝ ꯄꯣꯛꯑꯦ ꯃꯣꯏ ꯑꯍꯨꯝ ꯄꯣꯛꯇ ꯃꯥꯅ ꯑꯇꯣꯝꯕꯅꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯉꯤꯅꯤ ꯏꯃꯅꯪ ꯃꯥꯡꯒꯅ ꯃꯥ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯇꯣꯔꯕꯨꯡꯒꯤ ꯂꯥꯜ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯃꯥꯅ ꯑꯁ ꯏꯃꯥ ꯂꯥꯜ ꯍꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯗꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯀꯗꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯟꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯀꯟꯗꯣꯏꯅꯣ ꯍꯥꯏ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯟꯕ ꯍꯧꯅꯗꯦ ꯅꯪ ꯇꯧꯒꯅꯨ ꯍꯥꯏ ꯀꯥꯟꯗ ꯏꯃꯥ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯀꯟꯗ꯭ꯔꯒꯗꯤ ꯅꯣꯏ ꯑꯍꯟꯅ ꯀꯟꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯁꯦ ꯍꯥꯏꯔꯒ ꯃꯁꯥꯁꯦ ꯑꯗꯨꯝ ꯈꯣꯏꯔꯥꯡꯕ ꯍꯧꯔꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯨꯡꯒꯅꯨꯒꯤꯁꯤ ꯑꯍꯤꯡꯗꯒꯤ ꯀꯥꯞꯅꯔꯦ ꯍꯥꯏꯕꯁꯦ ꯃꯆꯦ ꯃꯌꯥꯝꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯇꯧꯕꯗꯩꯗꯤ ꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯍꯧꯒꯠꯂꯣ 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 ꯑꯥꯗ ꯂꯩꯔꯤꯕ ꯏꯆꯦꯁꯤꯡ ꯕꯕꯥꯁꯤꯡ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯅꯣꯡꯃꯩ ꯄꯥꯜꯂꯒ ꯁꯤꯔꯝꯃꯅꯤ ꯆꯦꯝꯆꯥ ꯂꯧꯔꯨꯔꯁꯤ ꯍꯧꯒꯠꯂꯣ ꯆꯠꯁꯤ ꯍꯥꯏꯌꯦ ꯃꯆꯦꯅ ꯌꯥꯗꯦ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯂꯧꯕ ꯆꯠꯄ ꯌꯥꯍꯩꯔꯣꯏ ꯑꯗꯨꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯜꯂꯒ ꯀꯥꯞꯄꯤꯕ ꯖꯒꯥꯅꯤ ꯑꯗꯨꯅ ꯃꯣꯏꯗꯣ ꯊꯣꯛꯂꯛꯑꯦ ꯋꯥꯄꯣꯛꯄꯤ ꯌꯧꯔꯛꯑꯦ ꯇꯥꯡꯖꯦꯡ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯧꯕ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯆꯠꯂꯒꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯉꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯁꯤ ꯃꯥ ꯌꯥꯗ꯭ꯔꯦ ꯃꯁꯥꯁꯦ ꯆꯠꯅꯤꯡꯕꯁꯤꯅ ꯈꯥꯡꯕ ꯇꯤꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯍꯩꯔꯣꯡ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯐꯣꯟ ꯇꯧꯔꯦ ꯏꯇꯥꯎ ꯅꯣꯏ ꯀꯗꯥꯏ ꯂꯩ ꯀꯃꯥꯏꯅ ꯇꯧꯏ ꯍꯪꯉꯦ ꯑꯩꯈꯣꯏ ꯅꯣꯏ ꯁꯨꯒꯅꯨꯗ ꯂꯥꯟ ꯄꯥꯡꯕ ꯆꯠꯀꯗꯣꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ ꯁꯣꯝꯗꯗꯤ ꯆꯦꯆꯦꯅ ꯑꯩꯁꯨ ꯆꯠꯀꯦ ꯑꯗꯨ ꯀꯥꯝꯃꯒ ꯂꯩꯔꯦ ꯅꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯃꯃꯥꯟꯅꯕꯗꯨꯅ ꯃꯥꯗꯨ ꯂꯧꯕ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯦꯕ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪ ꯀꯗꯥꯏ ꯌꯧꯔꯦ ꯌꯨꯝ ꯌꯧꯔꯦ ꯍꯜꯂꯛꯑꯣ ꯂꯥꯛꯑꯣ ꯅꯃꯥꯟꯅꯕ ꯂꯣꯏꯅ ꯍꯜꯂꯦ ꯍꯥꯏ ꯀꯥꯟꯗ ꯏꯃꯥ ꯂꯥꯛꯑꯒꯦ ꯏꯃꯥꯟꯅꯕ ꯉꯁꯥꯏ ꯆꯠꯂꯤꯕꯁꯤꯡꯗꯨꯒ ꯍꯟꯃꯤꯟꯅꯔꯛꯀꯗꯕꯅꯤ ꯑꯩꯁꯦ ꯍꯜꯂꯛꯑꯒꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯗ ꯂꯩꯕ ꯀꯥꯟꯗꯨꯗ ꯅꯃꯥꯟꯅꯕ ꯑꯃꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯑꯩ ꯅꯅꯥꯎ ꯑꯩ ꯑꯝꯇ ꯂꯧꯕꯤꯔꯨꯔꯥꯎ ꯍꯥꯏꯕ ꯐꯣꯟ ꯇꯧꯔꯦ ꯑꯗꯒꯤ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯃꯥꯗ ꯁꯣꯝꯗ ꯂꯩ ꯁꯤꯗ ꯆꯠꯂꯤ ꯈꯪꯗꯕꯒꯤ ꯍꯦꯟꯅꯦꯃꯤ ꯅꯪꯅ ꯍꯧꯖꯤꯛ ꯃꯇꯝ ꯏꯔꯥꯡꯒꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯗꯨ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯗꯨꯃꯥꯏꯅ ꯅꯛꯅꯔꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯌꯦ ꯃꯃꯥꯟꯅꯕꯗꯨꯅ ꯑꯗꯩꯗꯤ हल्लग तौकान फोन चखीद्रे अदीद अखोरम मानबदुन हल्लग तौरे इमा नेबी काय चखी है सुगुनु हाइदगिबनी है अदोइदी नोमैन पाले हर अमी अगांगजे अदो आइना फोन जे हल्लग तौब कांददी फोन जे चत्रे इमा ओइना नंग तौरे येंबियो हारकनेबा खोइदा अदुदगी अखोइना तौबदसु दुम चत्रे अहिंग नोंजोइबस अदुम फोन दुद किंगगा अदुम लाइदे सुपाइ पाइरक्त्रे नोंगा लमदागी पुंग वरीगा मिनिट अमानि सिदा ngатang hangame phone je adu hangame raga adudagi hoine swaite maine swaite chup chap ta lairaga ngasi bawo lairaga thiba bangdani cha je lairai jine adiri kamai tawni tawrisidi dana ne da thibna adu ting pa to den je una hangtok te ta kai mafam je khangdre body je supang bangdre adai dingarang han सुमोगी नंबर अखोई का खंगनरंबा कदौरंबसिंग इनाउसिदगी मा लाइयेंगंबा अंगांग निपादुदगी नंबर अमदि लै सिदैदंग हानोंग अमा होइना नोई सुगुनुगिदि मी कया सी कमाई तौयेन हारंग मतमदा अखोइदि मी अदुक सीबन हाय कान नते अखोइना नोइगी मी अदुक कि हादि अदुक तौयेन हारक मतमदा हंगदो नोई चुमनब्रे येंगोन हारे अदुगा ना हंगदो गाना मोइना चुम्मी नोई सुगुनुगी अंगांगनी अदना गाड़ी मसा मसु मासे पाइ थौरई अदुदु अखोइना कापे काप मतुंगदा अखोइना फुमजिनगे हारेबा अदु फुमजिनगे हारप कांदुदा अदु अदगदी
ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯅꯣꯏꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯤ ꯑꯩꯈꯣꯏ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯔꯕꯗꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯤ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯪꯗ꯭ꯔꯒꯗꯤ ꯃꯊꯧ ꯃꯉꯝꯗ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯤ ꯐꯨꯡꯐꯝꯗꯣ ꯈꯤꯇꯪ ꯊꯥꯛꯄꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯈꯟꯅꯔꯒ ꯅꯣꯏ ꯅꯔꯛꯇ ꯑꯩꯈꯣꯏ ꯑꯗꯨ ꯀꯃꯥꯏꯅ ꯆꯪꯉꯛꯑꯒ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯛꯀꯅꯤ ꯍꯌꯦꯡ ꯄꯤꯁ ꯂꯩꯅꯕ ꯀꯥꯟꯗ ꯌꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯨꯡꯐꯝꯁꯨ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯐꯣꯇꯣ ꯀꯩꯅꯣꯗꯁꯨ ꯐꯣꯟꯗꯁꯨ ꯅꯦꯠꯇꯁꯨ ꯊꯥꯕꯤꯔꯛꯀꯦ ꯍꯥꯏꯔꯒ ꯑꯗꯨ ꯑꯣꯏꯗꯤ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯗ ꯈꯪꯉꯀꯥꯟꯗꯨꯗ ꯃꯊꯧ ꯃꯉꯝ ꯇꯧꯕꯒꯤ ꯌꯥꯕꯗꯣ ꯇꯧꯔꯀꯥꯟꯗ ꯉꯔꯥꯡ ꯉꯍꯥꯟ ꯃꯊꯧ ꯃꯉꯝꯁꯤ ꯈꯛꯇ ꯇꯧꯖꯔꯤꯁꯤꯅꯤ ꯊꯥ ꯑꯍꯨꯝ ꯍꯥꯏꯔꯕ ꯃꯔꯤ ꯍꯥꯏꯔꯕꯁꯦ ꯃꯥꯒꯤ ꯀꯔꯤꯅꯣ ꯂꯥꯟꯅꯁꯤ ꯃꯧ ꯈꯛꯇꯅ ꯂꯩꯔꯛꯄꯅꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯥ ꯑꯍꯨꯝꯕꯨꯗꯤ ꯍꯥꯏ ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯀꯌꯥ ꯅꯤꯄꯥ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯅꯨꯄꯤ ꯃꯔꯤ ꯑꯉꯥꯡ 3 ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯅꯦ ꯏꯆꯥ ꯃꯌꯥꯝ ꯄꯣꯛꯄꯁꯤꯗ ꯃꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯀꯩ ꯒꯨꯟꯒꯗꯤ ꯌꯥꯎꯏ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯑꯩ ꯏꯆꯥ ꯇꯣꯝꯕꯁꯤꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯈꯟꯖꯕ ꯏꯃꯥꯗ ꯐꯥꯎꯈꯤꯕ ꯀꯩ ꯂꯩ ꯈꯪꯗꯦ ꯃꯥꯗꯤ ꯈꯔ ꯑꯩ ꯑꯗꯨꯝ ꯅꯤꯡꯉꯦ ꯃꯥꯅ ꯑꯗꯒꯤ ꯊꯕꯛꯃꯛꯇ ꯁꯨꯔꯨ ꯆꯠꯂꯨꯔꯁꯨ ꯄꯩꯁꯥ ꯃꯤꯒꯤ ꯈꯨꯂꯪꯃꯛꯇ ꯀꯨꯝꯃꯨꯔꯁꯨ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯁꯤꯟꯅꯒꯅꯤ ꯃꯥꯗꯤ ꯂꯧꯊꯣꯛꯄꯕꯨꯗꯤ ꯍꯦꯟꯕꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯄꯤꯁꯤꯟꯅꯕꯗꯣ ꯑꯗꯨ ꯏꯆꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯁꯤꯈꯩ ꯐꯪꯉꯦ ꯁꯤ ꯇꯧꯔꯦ ꯄꯥꯏꯁꯜꯂꯣꯅꯦ ꯍꯥꯏꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯥꯅ ꯑꯩ ꯑꯗꯨꯗꯨ ꯄꯥꯝꯃꯦ ꯑꯗꯨꯗꯨ ꯄꯥꯝꯃꯦ ꯑꯗꯨ ꯂꯩꯔꯨꯁꯤ ꯍꯥꯏꯔꯒ ꯂꯧꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯖꯔꯒꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯃꯥꯗꯤ ꯌꯥꯝ ꯇꯧꯋꯦ ꯈꯪꯗꯦ ꯑꯗꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯍꯨꯝ ꯄꯣꯛꯄ ꯇꯥꯅ ꯆꯥꯅꯤꯡꯕ ꯃꯌꯥꯝ ꯄꯣꯛꯄꯗ ꯅꯪ ꯉꯁꯤꯐꯥꯎ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯥꯛꯇꯛꯇ ꯅꯪ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯗꯣꯏꯅꯤ ꯋꯥꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯊꯧꯅꯥ ꯂꯧꯁꯤꯡꯁꯦ ꯃꯥꯅ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯆꯍꯤꯁꯤ ꯃꯥ ꯌꯥꯝ ꯅꯧꯔꯤꯅ ꯆꯍꯤ 17 ꯀꯣꯂꯦꯖ ꯀꯥꯕꯗꯣ ꯍꯟꯗꯛꯁꯨ ꯄꯔꯤꯈꯥ ꯊꯥꯔꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯑꯗꯨꯁꯨ ꯑꯩꯅ ꯅꯪꯗꯣ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯌꯥꯝꯅ ꯍꯩꯅꯉꯥꯏ ꯑꯣꯏꯌꯨꯅꯦ ꯅꯪ ꯑꯇꯣꯝꯕꯅꯦ ꯅꯪ ꯑꯩꯒ ꯂꯩꯗꯣꯏꯅꯦ ꯑꯗꯨ ꯅꯪꯗꯤ ꯅꯄꯥꯡꯒꯜꯗꯣ ꯈꯔ ꯁꯣꯜꯂꯦ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯇꯝꯃꯨ ꯏꯕꯨꯡꯉꯣ ꯍꯥꯏ ꯀꯥꯟꯗ ꯑꯦꯁ ꯏꯃꯥ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯔꯁꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯒꯗꯤ ꯊꯕꯛ ꯐꯪꯉꯣꯏꯗ ꯑꯗꯨꯏ ꯁꯔꯨꯛꯇꯤ ꯍꯣꯏ ꯍꯩꯇꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯁꯨ ꯈꯔ ꯍꯩꯔꯒ ꯃꯥꯗꯤ ꯕꯣꯜ ꯁꯥꯟꯅꯕ ꯀꯩꯗꯧꯕꯁꯦ ꯁꯥꯟꯅꯕꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯗꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩꯁꯨ ꯑꯩꯅ ꯕꯣꯜ ꯁꯥꯟꯅꯕ ꯆꯠꯀꯦ ꯌꯥꯗꯦꯅ ꯑꯩꯅ ꯅꯪꯅ ꯄꯥꯡꯒꯜꯁꯨ ꯁꯣꯜꯂꯦ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯂꯛꯑꯀꯥꯟꯗ ꯇꯥꯔꯒ ꯂꯩꯒꯦꯔꯥ ꯑꯩꯅ ꯂꯥꯏꯌꯦꯡꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯏ ꯁꯔꯨꯛꯇꯤ ꯑꯗꯨꯝ ꯌꯥꯎꯒꯅꯣ ꯍꯣꯏ ꯅꯁꯥꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯈꯔ ꯌꯥꯎꯔꯕꯗꯤ ꯌꯥꯎ ꯅꯪ ꯂꯤꯗꯔ ꯑꯣꯏꯔꯒ ꯌꯥꯎꯒꯅꯣ ꯍꯥꯏꯕꯒꯤ ꯈꯥꯝꯕꯁꯨ ꯃꯥꯅ ꯌꯥꯝ ꯁꯥꯎꯕꯅꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯩ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯒꯦꯅ ꯍꯥꯏꯔꯒ ꯅꯪꯅ ꯌꯥꯗꯦ ꯑꯗꯨꯝ ꯄꯈꯥꯝꯗ ꯈꯥꯝꯃꯦꯅ ꯃꯥꯗꯤ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯒꯗꯤ ꯃꯥ ꯍꯥꯏꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯝꯗꯥꯏ ꯃꯥ ꯆꯠꯊꯣꯛꯑꯝꯗꯥꯏ ꯃꯇꯝꯗꯣ ꯏꯃꯥꯅꯒꯗꯤ ꯃꯅꯝꯒꯗꯤ ꯅꯝꯕꯤꯍꯧꯕ꯭ꯔꯥ ꯀꯩ ꯋꯥꯔꯤꯒꯗꯤ ꯁꯥꯕꯤꯍꯧꯕ꯭ꯔꯥ ꯏꯃꯥ ꯈꯨꯡꯒꯪꯗ ꯃꯤꯅ ꯂꯥꯟꯗꯥꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯉꯥꯛꯇ꯭ꯔꯒꯗꯤ ꯃꯤꯅ ꯀꯥꯞꯁꯜꯂꯛꯄ ꯃꯤꯅ ꯑꯣꯏꯁꯜꯂꯛꯄꯗꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯅꯆꯥ ꯂꯥꯟ ꯉꯝꯕ ꯑꯣꯏꯖꯔꯒꯦꯀꯣꯅ ꯈꯨꯔꯝꯃꯒ ꯑꯩꯅ ꯃꯅꯝ ꯅꯝꯕꯤꯔꯒ ꯆꯠꯈꯤꯕꯅꯦ ꯃꯥ ꯁꯛꯇꯣꯛꯇ ꯎꯒꯦ ꯍꯥꯏꯕꯕꯨ ꯃꯤ ꯃꯌꯥꯝꯅ ꯁꯤꯕꯗꯤ ꯃꯆꯥꯁꯨ ꯐꯪꯕ ꯅꯪꯗꯤ ꯍꯤꯡꯅ ꯀꯛꯏꯅꯤ ꯈꯪꯗꯦ ꯍꯤꯡꯅ ꯄꯨꯝꯃꯤꯅꯤ ꯈꯪꯗꯦ 이만한 사람을 보고 시험을 말해 봤기 때문에 내가 와이 다면서 이만 비한다고 레이트하고 가리죠 나 정말 원나무지는 가리 너무 많이 원나 가리 와라우리 너와 나는 이거는 가리 와라고 레이면은 나 정말 원래 갈리지만 나 이마기 망란다가디 락프라노 가도 깨깨 mà lạc mà chị ạ mua lên lại
ꯑꯩꯒꯤ ꯃꯪꯗꯗꯤ ꯁꯨꯝꯕ ꯁꯦꯟꯇꯦꯟꯁꯒꯤ ꯃꯅꯨꯡꯗ ꯃꯥꯁꯤ ꯅꯨꯡ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯄꯨꯜꯂꯦꯔꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂ ꯂꯩ ꯑꯩꯈꯣꯏꯅ ꯃꯥ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯉꯛꯇ꯭ꯔꯒ ꯁꯤꯒꯤ ꯁꯦꯟꯇꯦꯟꯁꯁꯤꯅ ꯀꯔꯤ ꯌꯥꯎꯔꯤꯕ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯅ ꯏꯟꯊꯨꯔꯨꯔꯀꯥꯟꯗꯨꯗ ꯃꯥꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯜꯂꯒ ꯌꯥꯎꯔꯝꯕꯒꯤ ꯃꯁꯤꯕꯨ ꯁꯤꯔꯝꯃꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦꯅ ꯁꯨꯃꯥꯏꯅ ꯄꯝꯕ ꯊꯥꯡꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯁꯤ ꯈꯛꯇ ꯑꯩꯉꯣꯟꯗ ꯎꯍꯟꯕ ꯍꯥꯏꯗꯤ ꯑꯄꯣꯛꯄꯒꯤ ꯏꯁꯥꯗ ꯐꯥꯎꯕꯤꯔꯤꯕ ꯃꯪꯂꯥꯟꯗ ꯂꯥꯛꯏꯁꯤꯅꯗꯤ ꯋꯥꯅ ꯁꯤꯔꯝꯃꯅꯤ ꯆꯥꯛꯁꯦ ꯍꯥꯏꯕꯒꯤ ꯁꯥꯟꯅꯕꯅꯦꯕ ꯋꯥꯅ ꯁꯤꯕꯁꯨ ꯑꯩꯅꯁꯨ ꯈꯪꯉꯦ ꯑꯗꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯤꯁꯨ ꯑꯇꯩ ꯁꯤꯖꯔꯒꯁꯨ ꯐꯥꯁ ꯁꯤꯔꯤꯁꯤ ꯃꯥ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯥꯡꯖꯤꯡꯁꯤ ꯃꯩ ꯊꯥꯔꯕ ꯊꯨꯒꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯟꯊꯣꯛꯄ ꯌꯥꯔꯤꯅꯦꯕ ꯁꯤ ꯊꯨꯒꯥꯏꯕꯒꯤ ꯆꯦꯟꯊꯣꯛꯄꯒꯤ ꯃꯣꯏꯁꯦ ꯇꯥꯟꯁꯤꯜꯂꯦꯔꯒ ꯉꯁꯥꯏ ꯁꯦꯔꯧ ꯃꯌꯥ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕꯁꯦ ꯑꯁꯤꯗ ꯍꯥꯎꯁꯤ ꯌꯣꯝꯃꯒ ꯂꯩꯕ ꯃꯇꯥꯡꯅꯦꯕ ꯃꯥꯅꯗꯤ ꯉꯁꯥꯏꯒꯤ ꯃꯈꯨꯟꯅꯤꯅ ꯍꯥꯟꯅꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯕ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯌꯥꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯁꯤꯗ ꯂꯩꯍꯧꯗꯕ ꯑꯣꯏꯕꯅ सिगा खनरीने अखोइसे मोइसिगा अखोइगने साउनरिसे हाबतो माना खैतंग जान ताहौतबा हाइगद्रा अदुदुगी माना मानाबसे नोइ कदाइदा लई हारगा आई कोइ सोमदा लई हाइबनेबा अदुगा अदुदा आइसु लाके हारगा माना संगसलुबनेबा संगसलुबजिदा मोइना हाना कापगा कोना मा अदु हवाई अखोइना मतमदुदा थियौतबसे जगह चंगजिनबा मोइगा अखोइगा से चंगजिनबसु यादबा अदुई पुलिस की टीम चंगुबमक्सु गाड़ी चंगुबमक्सु सिगि छारगा पुलिस की गाड़ी बहु लौथोप ngамदबा तंजानेबा मा चंगुरिबा तंजासे अदगी सेरौदा लैखिबा मी बाउदा लौथोप ngамददना सिफाइगी गाड़ी बुलेट तो नेगा सेरौदा लैबा मी बसु होंदोकबा मतमनेबा अदगी खोइ चाउनबा मतमदा माना लालों खंगदना हाइफेट हाइफेट चंगजिलुबसे सिजिना इजाजे अफबा ओइरमरोयसे अखोइना दम खंगेबा हादि लानगिदमक्ता सेम सा लैबा नते खोदि इचम चमना इमालेबा नुसिजबगी खोइ ngak थोकजरुबनेबा अदुदा ngसाइगी मोइगी मखुदा तागिबसे माजे फन तार अदुगा मोइगी फोनदा मेसेजदा अखोइना तारकबा हाइबा मतमदा नोइगी सुगोनुगी अंगांग माले मंगकागा तारगा लैरे सिदैदा हारकपसिदा अखोइगी सेट पाइरिबा अंगांगैसिना अखोइगी मी अदुक सिरे हारदि मोइनु उसितखिरोय हाइबगी अखोइगी मी अदुक सिते अखोइ मी सिबा लैते कनाबाउ सिते हारगा पाखुमजि कुंग कुंगिबनेबा अदु मोइनदि अदुमाइना हारकपजे हौजौजा हारकपजानेबा मतमदुददि हेत्ता चंगबा ngamnadaba सेत्ता फाउनबसिदि मा सेंना हाबदा असेंबमता सानदेबा हाइनदेबा अदुदुगी अखोइनासु खंजलुदबा हाइगद्रा दगी आंगांसिंसिनासु ताबिरैबा आंगांसिंसिनादु बादु अखोइना खुमुरकांदा असेंबनी कराइनो अदो दाने याम हंजिलुरगसु मोइना उसितखिरोय हाइबगी अखोइदो खरा थयाइना सुम लैगिबा हाइतारेको अदुगा ngarang han angang icha nupisina adamai tawraga wase tamna tamna saubiganu aduna नोइगी सुसी अखोइगी जुसी अदो अखोइ मैतैगी ओइबदि मागी फी मचेलम तोरसु सरू मचेलम तोरसु फंगद्रगदि मथौ मंगम तौबो यादबनिना मदुगी फुंबमदुददि अखोइ नुसिबिरगा अखोइ इम मनुंगी येंबिरगा ताकपियु हाइबा मतम ताउ यादेबा अदुना हुजिंग मचेजे ngaurga leiribaduna इमाना चलो अमजु मतंद लई हाय मागा लेमिनरब लेबा मचेदुगा अदु हुजि मचेदु मतंद लेइरबनेबा अदु नोइ सिदगी मकारो चलो हायबा मतंदा आई चलैरोय इनाउगी थौदांग याम वाटली आई कोम तौरगा दवसु आई जगा तौरगा आई थीगनी मोइदगी अयाबा लौरगा मोइदा हंगजरगा मोइदा हाइजरगा पुंबमदुदा अलगा आई थीगिनी आई आदा चलो हारकनु हारगा मचे थे गसी बहु कुतुम लगाइरगा लैरिनेबा पाइ सरू मचेलम दोसु आई इमुक्ता पुछलकी नाउगी दमगैदन मची सिंगसिना हेत्ता अखोइदा ताक्तबिदा सिबाइ थनाकी दबिदा मागी जगासिदा बुखंगनी मागी तावमसिदा बुखंगनी अदना नुपीसिदा मा थीब चपदा मदु बुखंगना की लेरबनेबा वा लेंगा की माइकैदगी दि कई मतेंगदि पांगबिरकपा एमएलए की माइकैदि कई मतेंग पांगबिरकपा लैग्रे करिम लैत्रि होय ngahal ma kana tawbagi aina ibungo nanausiki
ꯃꯊꯧ ꯉꯝ ꯇꯧꯕꯁꯦ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯣꯏ ꯌꯥꯎꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯃꯥ ꯃꯤꯇꯤꯡꯒ ꯐꯥꯡꯅꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯛꯑꯝꯃꯦ ꯑꯗꯨꯒ ꯂꯨꯄꯥ 5,000 ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯒꯤ ꯀꯛꯆꯤꯡꯒꯤ ꯂꯤꯂꯤ ꯀꯦꯝꯞꯇ ꯑꯩꯈꯣꯏ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯖꯔꯨꯏ ꯑꯉꯥꯡꯁꯤ ꯊꯤꯕꯒꯤ ꯆꯦ ꯆꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯩꯗ ꯑꯗꯨꯒꯤ ꯂꯤꯂꯤ ꯀꯦꯝꯞꯀꯤ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗꯨꯅ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡꯗꯨꯅ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯅꯨꯃꯤꯠꯇꯅ ꯃꯣꯏꯅ 5,000 ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯁꯤ ꯑꯅꯤꯁꯤ ꯍꯦꯟꯕ ꯀꯅꯥ ꯑꯃꯅ ꯀꯔꯤꯝꯐꯥꯎ ꯑꯩꯈꯣꯏꯗ ꯍꯪꯉꯛꯄ ꯍꯥꯏꯔꯛꯄ ꯀꯔꯤꯝꯕ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯦꯡꯅ ꯑꯣꯏꯅꯕ ꯁꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯤꯒꯤꯕꯨꯗꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯏꯚꯟ ꯊꯕꯛ ꯐꯥꯎ ꯍꯥꯞꯄꯤꯒꯦ ꯍꯥꯏꯅꯗꯤ ꯂꯥꯎꯊꯣꯛꯈꯤꯕꯗꯤ ꯂꯩꯔꯦ ꯂꯥꯎꯊꯣꯛꯈꯤꯕꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯏꯃꯥ ꯁꯤꯐꯥꯎ ꯍꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯃꯅꯨꯡ ꯌꯧꯅꯗꯤ ꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯎꯗ꯭ꯔꯤ ꯑꯗꯣ ꯏꯃꯥꯅ ꯁꯨꯝ ꯂꯩꯉꯥꯛꯇ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯖ ꯇꯥꯔꯦ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯑꯣꯅꯦꯕꯜ ꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯄꯥꯎꯡ ꯕꯤꯔꯦꯟꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯩ ꯌꯥꯝꯅꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯗ ꯊꯕꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯞꯄꯤꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯍꯧꯅꯕ ꯍꯤꯡꯖꯍꯧꯅꯕ ꯅꯣꯡꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯌꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯤꯝꯇꯪ ꯇꯧꯕꯤꯔꯗꯤ ꯐꯅꯦꯅ ꯈꯟꯖꯩ ꯃꯗꯨꯒ ꯑꯊꯧꯕ ꯄꯣꯛꯄꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯒꯗꯤ ꯀꯔꯝꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯅꯤꯡꯕꯒꯗꯤ ꯂꯩ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯖꯈ꯭ꯔꯤꯕ ꯏꯆꯥꯅ ꯇꯧꯈ꯭ꯔꯤꯕ ꯏꯆꯥꯅ ꯊꯥꯡꯈ꯭ꯔꯤꯕ ꯈꯣꯡꯊꯥꯡꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯩ ꯀꯞꯐꯝ ꯊꯣꯛꯇꯦ ꯏꯆꯥꯅ ꯄꯥꯝꯖꯈꯤꯕ ꯃꯅꯤꯄꯨꯔ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯕ ꯄꯥꯝꯈꯤꯕ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯉꯣꯟꯗ ꯈꯜꯂꯒ ꯆꯨꯔꯛꯈꯤꯕ ꯋꯥꯈꯟꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯑꯩ ꯃꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯜꯂꯤ ꯏꯆꯥꯁꯤ ꯄꯣꯛꯄꯒꯤ ꯑꯩ ꯃꯍꯩ ꯌꯥꯟꯖꯔꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔ ꯃꯥꯅ ꯈꯟꯈꯤꯕ ꯀꯣꯛ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯈꯟꯈꯤꯕ ꯀꯣꯛꯇꯣ ꯃꯣꯏ ꯁꯥꯔ ꯍꯣꯏꯐꯥꯎꯗ ꯃꯣꯏ ꯐꯣꯟ ꯇꯧꯕꯅꯤ ꯏꯆꯥꯗꯨꯅ ꯁꯥꯔ ꯅꯣꯏ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯇ ꯁꯨꯃꯥꯏꯅ ꯃꯤꯅ ꯂꯟꯗꯥꯔꯝꯍꯧꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯒ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯃꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯝꯃꯤꯁꯦ ꯅꯣꯏ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯅꯪ ꯖꯒꯥꯗ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯏꯈꯨꯟ ꯌꯧꯁꯤꯜꯂꯛꯑꯕꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗꯧꯔꯤ ꯑꯗꯨꯅ ꯊꯣꯛꯂꯛꯑꯣ ꯅꯣꯏ ꯍꯥꯏꯕꯗ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯌꯥꯎꯗꯦ ꯍꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯥꯎ ꯏꯃꯥꯟꯅꯕꯅ ꯃꯌꯥꯝ ꯄꯥꯏꯅꯔꯝꯒꯅꯤ ꯃꯣꯏꯗꯒꯤ ꯀꯥꯞꯄ ꯉꯝꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯀꯥꯞꯄ ꯉꯝꯗꯕꯗꯣ ꯑꯩꯈꯣꯏꯅ ꯃꯣꯠ ꯆꯤꯜꯂꯒ ꯀꯥꯞꯄꯒ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯤꯛꯔꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤꯀꯣ ꯑꯩ ꯏꯆꯥ ꯄꯣꯛꯄꯩ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯦ ꯃꯥ ꯄꯣꯛꯆꯕꯒꯤ ꯑꯩ ꯃꯍꯩ ꯌꯥꯜꯂꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯨꯒ ꯃꯥꯅ ꯇꯧꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯒꯗꯤ ꯈꯤꯇꯪ ꯄꯦꯟꯕ ꯋꯥꯠꯄꯩ ꯋꯥꯅꯤ ꯏꯃꯥꯅ ꯑꯗꯨꯒ ꯃꯥꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯨꯒꯤ ꯍꯥꯏꯔꯗꯤ ꯃꯃꯥ ꯑꯣꯏꯕꯅ ꯃꯥ ꯄꯣꯛꯆꯕꯒꯤ ꯑꯩ ꯃꯍꯩ ꯌꯥꯜꯂꯦ ꯑꯩ ꯃꯇꯤꯛ ꯆꯥꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯅꯁꯨ ꯃꯥꯒꯨꯝꯅ ꯃꯊꯧ ꯃꯅꯥ ꯂꯩꯅ ꯃꯄꯥꯡꯒꯜ ꯂꯩꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯁꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤ ꯈꯛꯇ ꯍꯥꯏꯖꯅꯤꯡꯉꯤ ꯏꯃꯥꯅ ꯏꯆꯥꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯧꯅꯥ ꯍꯥꯞꯀꯠꯂꯒ ꯑꯗꯨꯒꯤ ꯃꯇꯦꯡ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨ ꯂꯣꯏ ꯈꯟꯕꯤꯔꯛꯑꯣꯅ ꯈꯜꯂꯦ ꯑꯩꯅ ꯆꯦꯟꯕ ꯌꯥꯎꯔꯨꯕ ꯐꯥꯁꯨ ꯇꯥꯕ ꯇꯧꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯅꯪꯅꯁꯦ ꯑꯩꯉꯣꯟꯗ ꯃꯦꯜꯂꯒ ꯁꯤ ꯃꯌꯥꯝꯁꯤꯅ ꯂꯩꯉꯣꯟꯗ ꯇꯧꯔꯝꯕ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯒꯤ ꯆꯦ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯝꯕꯒ ꯁꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯊꯝꯃꯝꯃꯤꯔꯒ ꯁꯤ ꯌꯦꯡꯉꯒ ꯂꯩ ꯍꯥꯏꯔꯣ ꯑꯩꯕꯨ ꯌꯦꯡꯉꯒ ꯂꯩꯌꯣ ꯍꯥꯏꯔꯣ ꯁꯤꯕꯣ ꯑꯗꯨ ꯆꯦ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯊꯝꯃꯝꯃꯒ ꯑꯩꯉꯣꯟꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯁꯦ ꯅꯝꯗꯅ ꯊꯝꯃꯝꯃꯒ ꯀꯩꯗꯧꯅꯗꯣꯏꯅꯣ